Taratri Lok Sabha Mikhala Sida Bot Hadaba Yaraba Manipur on Apun Bota Masing Lak Tarama Palisian Kaimapan Samri Kumapani Haina State Electoral Officer Manipuna Kangalakli. Lok Sabha Mikhala Sida Manipur की दमक Central Armed Police Forces की कैंपेन में फितरास नगदौरी या स्कूल में सुंग sample SM constituency दा नुपी security सिंग खक्त नंगाक सेंगदौरी Vote Fanganaba political party singna political conference pang tok pahore in a Manipur parliamentary constituency gi BJP gi mere R.K. Ranjan gisu ngasidagi political conference pang tok pahore. Thawal district ki Salungpham kang thok sauda laiba Salungpham high school gi administrative block yaw na kataret may natum na sakre lupa lak kunlising kutra phawba gi mal sang sing mang takre. Amasung Manipur ki puwarid ahanbo oina Junior Wimbledon Tennis Championship 2019 da Uripok Sorbon Tingeldagi haubam busan sar yaragani. Maya bukurum zari adun yambiri basi Impact News ni aita kalamam siyam kanen hauzik pungza si pawbagi marwa pausing miyamda pizari. Lakadori ba Lok Sabha Mikhalasida Bot Hadaba Yaraba Manipur ki oin apun bapota masingasi Lak Taramapan lising yang kaimapan ga Samri Kumapan ni Haina. Sib Electoral Officer Manipur ki Maikay dagi kangalakli. Masigi manungda service voter singi masingna lising kun chama marpumangani apun bapota asigi manungda nupa masingna Lak Mapal lising hompuni toy chamapan kuntrani toy ni adogon nupi bota masingna Lak Mapal lising mafutra tarok Samri yang kaini toy ni. Loinana thad gender gi oina voter masing nipumangani ngasilam fiala laiba CEO office tapamis nguna bada sib electoral officer PK Singhana Fongdor pada apun ma polling station lisingani ga chani pan hompuni thoida miyam na bot thada nagani masigi manungda outer Manipur parliamentary constituency gi manung san na polling station sani kuntaretna critical oibaga loinana ina Manipur parliamentary constituency gi oina polling station yankhai tarukti critical oiba mafam ni hairi Amarom the outer gi oina polling station chama mudra matoi vulnerable oi haibadi kudong tiba thokpa yaba polling station ni haibaga lunena inner gi oina kudong tiningai oiba polling station gi masingasi supna gi yankai mari khaktani differently able oiraba bota singsu singi oina su akhanaba kudong saba piduna ningtina bot thada bada yahana ba thabak thorum sing yengsinaba election commission na senior officer mariama su khan kre makoi sing adudi JC Ramthanga M. Lakshmi Koma T.S. Gopenamadi Gyan Prakasni Bielogi Kutangda Bota Kudimaki Bota Slip Sing Panganbagi Matakta Ahan Buina Electoral Roll Yauriba Imung Singda Bota Guide Sing Pangadori. Out of this, 283 are classified as critical, of which 227 are in outer and 56 in inner, and 225 have been classified as vulnerable. 1217 polling stations were without electricity. We have taken measures to electrify all the polling stations. So far, 900 out of 1217 have been completed, and the remaining will be done by 31st March. This time again, for the first time in the state, we are having a uniform signage across all polling stations. That has been done centrally by CEO office. Again, one more thing which is being done for the first time is a voter guide. Instructions were always there, but we never complied. This time we are printing a voter guide and distributing to every family in the electoral roll. We are printing about close to 5 lakh voter guides, and the distribution will start after 2-3 days. Pangthokodriba Lok Sabha Mikhala Sida Ministry of Home Affairs na Manipur ki damak Central Armed Police Forces ki company mafutra sinagadori. Masigi manungda Manipur ki IRB ki company tara manga Assam amadi Mizoram dagi CRPF, BSF, SAP amadi RPF ki security sinagadori. Nupi singda sakti sinabagi wakhalon yumpham oiduna India da ahanbo oina Manipur gi inaramadi outer parliamentary constituency sing manung san na leriba assembly constituency anida nupi security singna khaktana ngak sengani inergi oina ya school assembly constituency da nupi security singna mikhal gi thabak thorum sing khodimak ngak sengani outer gi oina chusampu assembly constituency da nupi singna ngak sengani nakala moromda
Mikhalga Mari Lenana, Paikalak Patongan Tonganba, Sexil Taurang Singda, Income Tax Department, Selun Lupalak Taraga, Listen Kuntared, Pagat Pangam Kre, Lupalak Kuntrani Toidomgi, Oigadaba using Police Amas Excise Department, Pagat Pangam Le. Lupa Koti Amaga, Dasmik Ama Anigi, Sana Fagale, Lupa Koti Mari, Dasmik Ahum Rongi, Narcotics Amadi Drugs Sing Pagat Pangamadanatana, Lupa Koti Taramapan, Dasmik Animanga Rongi Oigadaba, Ekar Sohumbar Pumangagi, Popi Pami Sing, Yantat Krihaina, Piki Singana Fongdurakli. Nakalaman the license Yaudaba Nongmay, Chama, Recover Tobangamle, Bomb Saba the Sang Mamasakaya Supagale Haiki. Miamda akaya toy thoman mayaba mioi sing ni haiba puna mioi sohum tarani pan khangatuna masigi manungda makhoi cham tarani toidi ex lokot kre hairi lunena puna polling station listing amaga chani yang khaida online webcasting amasung static recording sing tawgani masigi manungda critical amadi vulnerable oiba polling station sing yaugani hainasu pk singana fongdoki. We have orders for deployment of 90 companies of CAPF. Now, all the 90 companies would be used for deployment for election duty during the outer Manipur election. Thereafter, some of them will be de-inducted because the requirement in inner is slightly less. So, about 44 of CAPF are to be deployed in the inner Manipur parliamentary constituency. There's been a drastic reduction in the service of non-bailable warrant. Normally, what happens is these things are kept in the background. People don't give importance. But the moment elections are announced, one of the very strict instructions of the commission is that the NBW should come down. And I'm happy to say that now only 46 are pending throughout the state. Lok Sabha Mikal Naksila Pagalunena, board Fanganaba, political party singna, political conference sing Pangto Pahaunare. Bharatiya Janata Party, BJP Manipradesh ki winaso in a Manipur parliamentary constituency ki Mikal Thengnagadoriba, BJP ki candidate R.K. Ranjangi, board Fanganaba, Ngashida ki political conference Pangto Pahokre. Political conference ado BJP Hengang Mandal Sinduna Infal Iski, Loang Samam the Leba, Nitsu Grounda, Chief Minister Amadi, Party ki Lusingba Sing Yauna, Pangtokton Haudoki. Ngasidagi haukiba nomayo iba political conference aduda se minister Nongthom Ambiriana centered Prime Minister Narendra Modi nul singba BJP lengakna miyaunggi damak paikalakpa yafa thaurang sing Thakre political conference aduda se minister na fongdokibada Jandhan Yojana amasung startup ki makhada Leba asiki naha crore kaya thabuk pi bangam kre amadi Manipur miyamna mapandagi pusilakpa nga saraga mipan tangdun lejba asi koknanaba state asida nga gi masinjak sungduna nga marangkai na puthokna ba thabak paikat ba hore sahi ahum natraga mari gi matungdadi lamdama sida nga marangkai na puthop ngamlagani amadi state government na drug ki mayokta sangsilaki bagwa on drug ki khongthangda nisa sab amadi yonba miyoy kaya phakat bangamle Draki Mayokta, Satarab Kongtang asi, Makatan Sataduna, State Asidani Saba Madionba, Maru Pangna Mutanaba, Hogol Banaha Singasi Kanba, Ngamnaba Honagani. Maramadan Lebak Asida, Nada Modi Gilengak, Amuk Halaknaba Honabada, Manipurdagi, MP and Tagatabaya Miam the BJP da, Board PB Hinasu, Apil Tauki. Board leper leader was a cabinet. Leader at the Zadam were waiting aside, when so 1950 dagi political leader matik saba koida lairam maba koina matik saba khalam be ngasi noi koina waris waro akoi ngasi kep ki launa ri bangan ri ba Manipur people's will be launa ri ba ILP ki launa ri launa ro project to akoi bahab tar padan ai 1967 Indira Gandhi ki matamda Brahma ka border agreement to ba ka da akoi Manipur ki consent yaw pura project ne koina soide dangai se Armed Forces Special Power in 1958, Thamsan Biram, Akoida Dania Basco. What people have looked up again, me can buy a look up in a witness, me can buy a politics, the party can buy a Magi philosophy, Magi Wakalondo, Nine what period a day, Akoina Sishmain. Political conference aduda ina Manipur parliamentary constituency gi BJP ki mere R.K. Ranjan na fongdo kibada Manipur asi naha sing na sada kuntraum doi leiba lamda mama oibana naha sing oiba policy ama semlaga tungda apaba generation ama laihanna ba khona ba matautai maramaduna mapu MP oina thagat piduna Manipur miyam gi apa ama fangna na ba khona bada angama thak ta khona jagi haibu wafam sing fongdo ki loinana MP ama na tawgadaba thabak thoram sing ningthina pangthok tabana state asida thoraliba issue sing miyamna ningsing mamadi nainaba mathau ta heba wafam su R.K. Ranjan na fongdo ki
थरोमदर सर याकिबा बीजेपी मणिपुर प्रदेश की प्रेसिडेंट केएस भवानंदना हाई हंदक लोकसभा मिखलसिदा मणिपुर कांग्रेस माइथीदगनि हाइबसे मसाना ताक्सरे मसिगी खुदम हाइबबु सही कया कांग्रेस थबक तौदुना लाक्लबमदी एमएलए ओरमलब मियोइसिंगदा कांग्रेसना टिकेट पीबगी महुत्ता पॉलिटिकल कैरियर निंगथिना लैत्रिबा मियोइ अमबु टिकेट पीखिबा हाइबसे कांग्रेस की कैंडिडेट लैत्रे हाइबनि हाइना करेमनबु वाफम सिंह फोंदोकी Political conference aduda hangang constituency gi mioi sing lising kayana khuzuk oidana saruk yaki. Honorable Prime Minister, amasung Honorable Chief Minister na Bharat ki amasung Manipur ki pangthokadaba saput thorang kaya asida khongjel yangna amadi ekoi Honorable Chief Minister na tawjani ba thabak sing ado aihakna Delhi da lejaraga Prime Minister ka amadi Ladiba Lok Sabha ki Honorable Minister sing adu tanaraga Honorable Chief Minister na tawningi ba thabak kuding na do makung phana khulai khuna tawuna minabi adu maseba adu tawsage habari अखोई पार्टी की वर्कर पार्टी की दमक कोई समझने लापा पार्टी की कई मकर कंट्रीब्यूशन तब नमगदो अदु मियो इनकेना अखोई पार्टी की टिके जे पीबने अदु कांग्रेस ने तो बिस्ने मोई मिने लेत्रे ताकने अदु ताकले मिने बेटे ताकले मोई सरेंडर तौरबने नेशनल पार्टी अमतना स्टेट असगी मियामदा जस्टिस पीबंगमद्री yes sargi culture da hinglakliba mioi amatana parliament salaga miyamgi ihul khangna wangang bangamloi haina rk ananna phongdokre wafama singa se notice india development party NEIDP na lakadoriba tarathesuba lok sabha mikhalga mari lenana party asigi ina manipur parliamentary constituency gi candidate oriba rk anangi election campaign haudobugi tharmama nauria pakang lakpa kendra gi manung sanna kwakitil pangthokiba mifamaga mari lenana phongdokibani RK Anand Haikibada Mahana Congress Thadoktana Manipur Made Norris India State Singbo represent Tauriba Regional Party NEIDP da Yausilakiba Asimaru in State Asigi Marove Isu Kaya Lakpa Matamda National Party Amatana Justice Pibangamdaba State Asigi Maru Isu Sing Lakpa Matamda Sahi Kaya Se National Party Singilu Singba Singna Nathai Duna Tambirakli National Party Singi Co Committee na Laurapu Warip State Asida Nampu da Sanahale State Asigi Oiba Warip Lauba Matamda State Asigi Oiba Mihut Amata Yaubagi Tanja Pibidana Lakle Political Discriminate Taure RK Ananamakha Tarduna Ngasi State Asida Citizenship Amendment Bill Inner Line Protection System Border Pillar gi Oiba Watok Yauni Isu Kaya se Tengnaba Matamda State Asigi Oiba Regional Political Party Amagi Regional Force Ama Changi Suhaiki अकन अकनबा यानी असर्टिव होइबा अखोई सिदगी चलगा ए अखोई नेशनल पार्टी की म्याम मरक्तुरा म यावबरी गायबा तुंग फमनबा वाकन nganganदबा ngang bi adin thingba म्याम सिंदुगी मतम नत्ति करम पार्टी की थ्रू अखोई लोइरमा पुंचलगा ngasi नॉर्थ ईस्ट अखोई मूवमेंट नंबर रेवोल्यूशनरी मूवमेंट पॉलिटिकल रेवोल्यूशनरी होम परकतुनी कोइन हाइजरिसे प्रक्सिगी हाइबी वाकलोल म्याम सिंग ngasi दि अखोई खुद थाबा मतम यौरेना हाइब से खुदिंग द फावे हुजिक थाउदगदे अखोई जाति मुतखिनी मणिपुरी जाति मुतखिनी मियोइबे पुंसी से अमतम पोकपा पुंसी से अदु मंगमा मंगगा अदु बबा तौरमगा मगदी मदो पोपै मही याले द अखोई पुरमक त फाउमिने बा अदुगी ने ngasi अखोई द लेट अस वर्क टुगेदर नॉर्थ ईस्ट हिंगलमसी मणिपुर हिंगलमसी अखोई होइजब थारोक से ngasi कांग्रेस थारोक प्रेम लाकदर बतरातरे सुब लोकसभा में खल गमरी लेने मिखल सिदा कांग्रेस के मेरे ओइगदोरिबा ओनबकिशो आईएस का हियांग थांग तरा हैगी मियाम ग मिखल की मतंगदा खननेबगी थरम पांगथोखरे थरमसी नावरिया पाखलबा ब्लॉक कांग्रेस कमिटी ने सिंदना हियांग थांग तरा है कोंजिल प्राइमरी स्कूल द पांगथोकिबनी ngasi thoramadra saru yakiba Congress candidate onabakishon amasong Congress member Dr. S. Manautona Mikhala sida Congress ki mirep singna Mikhal thengnanaba sem sabagi maram firep amadi Mikhal mai paklaba matamda ahanbu oina lakot kadaba miyamgi yafa tawsil singi matangda su wapam kaya thamki Lok Sabha ki parliament member oirambi Kim Gangti BJP tagi tokre ngasi Manipur Press Club ta pong thokpa pong misnguna bamada Kim Gangti na hai mahak ngarang BJP tagi tokle hai na party asigilu singba singda resignation letter pisin ki bani BJP na lebak asigi nupi singda sakti pigadabani beti bachao beti parao haina sinda kayarak laurabasu nupi singbudi hanthana yengba gi thabak adamak sathari haina magna BJP maral sirakli Handak pangthokadriba Lok Sabha mikhalda mahakpo BJP ki candidate BJP ki ticket karigidamakta pikidabano haiba wafam kaya sumahna thamki Karigidamak aingonda
party ticket deny to bano haibasi. I want to ask the chief minister, I want to ask party leaders paisa na ticket leiraga lepo hairadi Manipur gi praja ngasi di singre paisa na maram oiduna engon da pi da ba oiram lebadi e khangdare BJP activity later heradi. My answer would be the Honorable Chief Minister Mr. Biren kari BJP party ki activity later maga CM oibra phone call amana government ki policy hongdok hongzin to wa yaba party edu kari activity ma koi leibage naharon group amakhakta aduna recommend to raga or ani khaktang hairage aduna recommend to raga ticket pibase BJP party si naharon ga samna duna leiba party ra Manipur State Cooperative Bank Limited ki elected management board ama lehen biyo hain all Manipur Cooperative Societies and MSCB Limited Shareholders Welfare Committee ki mai kaidagi mai labasing na appeal tawrakli hiramasing mata nang si Manipur Press Club ta pawmis ngunabada all Manipur Cooperative Societies and MSCB Limited Shareholders Welfare Committee ki Assistant General Secretary o Sarasadana Fongdorapada Manipur State Cooperative Bank Limited ki elected management board ama thamna na bahonarapada mioi kharana High Court case file tawrapadagi thabak thinthaduna leire maramadan authority singna mieng sangbiduna athuba matamda elected management board ama lehenna bahonabi amadi mioi kharana board of administrator oinaba High Court application tharam amadi mioi sing adugi maraktagi ama nominate tawna na baman government ki principal secretary corporation da application tharamba thengnare Thawong si committee na taseng na ang papui haina may labas sing na miyang sangbinaba apamasu pongdoki. Manipur State Cooperative Bank ta hojik 2016 dai khoi gi board of management gi matam loidana leigrabasi hosipok de election tawdaba sei ahum mari phasal kadore masi matang sei da ai khoi gi bank ki side gi sangsalaiba election procedure sei da khoi gi cooperative society gi mihut delegate anina haiba proceeding asi lali haidana koi court case ma file topsil kodagi ba matam sangna ai koi board of management elected basi cooperative society amasung shareholder association gi mai kai dagi masi bank ki side amasung petitioner anina athu bada yasinabam porklaga cooperative society singi mihut ama board of management ama thambada mateng pangbiyo haidana mari lino kumata ai koi society gi mai kai welfare committee gi mai kai dagi appeal to Thawal District High Police Station ki manung sanba Salongpham Kang Thoksau da leiba Salongpham High School gi administrative block yauna ka taret maina tumna sakre laibak tiba thodok asi haukiba ayeng nongyai matung pung amaga minute kunthrarum tarak matam da thokibani hauji fawgi oina mai du mataw karam na horokibano haiba khangmangamdri thodo adugi matangda school adugi headmaster oiriba Furisabam Tomana Paumising the high mai sakpa adu school gi office oina baka ani library ama godown baka ama classroom song 4 gi ka oina sijina baka ani desk ama sung bench jura kuntrani toy science ki practical tawna da masak matum sing computer set sing ama sung administrative block yauna madura thamba ariba file se sang punamak sakre mai sa ki badu da saurak na lupa lak kun da ki kontra phaba ki mal sang sing mang takri hairi mang na makata na hai sahi anirong gi mamang da masak khang da basing na school gi computer amadi mic na sing ba polam sing huran ki bagi thaudok ama su laikre ngasi mai sa liba sig aseng ba thidok na ba police da FIR ama los tawrgani haina su headmaster to mana makata na fongdorki panba yabadi mai sa pa du thawal ma sung yari poki fire tenders gari sing laktuna mai kanna ba yamna kan hona ki bani Nakalamuram da thaudok asi mahiruluf desamna akan mamongda yaninda ba fongdorokli ngasi sagol mandalaiba desam gi office da pangthoki ba pawmisinguna ba mada desam gi secretary general Sital oinamna fongdoki ba da thaudok asi mahiroi kunai gi oina yamna laibak tiba thaudok ni thawong asi mahiru singi kok mai thabani asinguma thawong sing asi satharam liba mioi sing lenga ki mai kai dagi ataba matamna thidoktuna matik saba serak pigadabani hainas akarba wafam sing thamlakli loinana hiramasi the education minister na sabshaba mieng sangduna school asida mahi tamliba mahiru singi career da soklida ba matau taba infrastructure sing atubada pibiduna mahiru singbu atubada mahima sing tamba fangalusu haiki tungi yumbiran rekadriba mahiro sing asigi koklen mai thabani hena de samna lowe tam thiraba thogdo asida senariba sing asi marine nabasingna athubu matamda thiduoga khunai sida khwaidigi sawba punishment dandi adu pigadumne hena de samna mai rena khudimaki puning singsinjari school asigi thadokraba room leitraba classing asigi award passing asi athubu matamda education minister na arrangement tobiduna mahiro sing asigi career mangdanaba athubu matamda arrangement tobigadumni masiguma phattaba thabak asida senariba khudimak phaba amadi dandi pibada lamdam adumgi miyamna
su mateng pangbibaga loinana education minister na ahenba puning changduna tamthiraba mahik sing asi phadokpada thu matamda thabak lokhalakani habagi thajaba thambaga loinana thabak lokhalakadobni habaduma thamjari Salongham High School may thadok lambagi thawangbo Students Union of Kanglei Park Suk amadi Kanglei Park Students Association case in thadorapa tongan tong basirul sing da yamna kanna yanin ba phongdong narakle ngarang ahing nong yai telepati da thoki ba mai sak pagi thauduk na leifam safam leitaduna leiriba mioi sing da lenga ki mai kai dagi pangba ya ba mateng pangbina ba Muslim Council Manipur na President Chief Minister ki puning sing silakle panba yai laibak tiba thaudok asing ngarang ahing nong yai pung Tarani thoki minit kulom taba da dukan ni pan yawa plot ahum mai netum saktuna amanga ta kaya thoki bani thodok thokpham da pawmi singuna bada United Hata Development Council gi General Secretary su oriba MCM gi President Haji Arafat Alina thodok aduna sogalaba mi yangkhairom minithong Social Welfare Union gi loisang da sangjapam lauduna leidi hauji fawgi oina wangkai kendra gi MLA Henry amadi ex MLA Y Irabo na sana thanaba polam khara mateng panglakpan natana lenga ki maikai dagi mateng laktri awa from the tadu leiriba mioi singi damak matik saba relief camp ama hangdokta na pangba ba mateng pangbina ba mahang na puning singsilakle victim oiraba sungba nupi angang leijeriba awaba myamsi yengbiraga relief camp ama mari lenaba Imphal East ki DC da instruction tobiraga mafam asida relief camp ama moi hangdokpiraga makoibu pangba yaba sarkar dagi amadi makoigi mangkhriba takriba khara compensation tobinaba amadi sarkar masi minang chi lebiu loinana Manipur prajana makoibu kanglup naiba khaidana pangba yaba mateng akoigi donation box sida moi ngamjaba pangjaba pangniba khara su pangbiu Narcotic and AFS aboard nap ki kanglup amana nupa ani heroin powder kilogram ani ga kwan na farabami ani dudi thawbal gi moizing thongjaw dagi Muhammad Azad Khan sahini phumang apok palai khidraba Nazimuddin amasung Imphal East ki yari pokning thawnai dagi Abdul Mur sayang kani pan apok palai khidraba rajane Impact News na phamba pawgi matung ina makhoi ani ase nap ki kangbu amana akanaba pawma phangba dagi thawbal athokpam da leiba Electricity Department gi thongal mamang ta lambi satuk chasin tawreba mioi sing sek tawbada heroin kilogram ani ga kona na fabani hairi makoi ani gi makha ta na ain gi ba khongthang lokot pa hawri so hairi Imphal East District amasung District ki manung sanba irilbung bazar da leiba Master Sangke English High School English School da Nisana Mairoi Kunai da piba saiting haiba hiramda academic awareness program pangthokre program adu Coalition Against Drugs and Alcohol kadana sinna pangthokpani tharamad loisilakpada kadana thahum khudingi oina photokpa journal Health for Future gi copy so school authority da kusinaki Imphal City manung lakotpa sexual thawrang gi saruk am oina ngasio pung tare mini yang khaita gi pan mini phupawba Thangal Bazaar gi Mezokul Delhi Motors Ems Avenue amasung Jalal dagi khoyathung fawba gi site animakta sathaki ba thibo gi thabak sathakre operation adu Imphal West gi additional SP operation e Ganasyam Sarma gi mi makhada sathaki bani thibo humba adu da mafam adu gi punamioi sawnga tarani thoi gi verification sathaki bagaluna masagi saktak si yaudaba mi kunma thoi fagaduna city police station sinakri hairi makhata nanga sinongtil pung mariga minute manga dagi manga makhai fawba Thangal Bazaar gi alugali amadi ngari gali da thibo gi thabak sathakre thibo humba adu da mafam adu gi mi punna satruk mafutra gi verification sathaki bagaluna masagi saktak si yaudaba mi kuntaret fagatuna makhata ba wahang pong satanaba city police station da sinakri hairi Porampata leba Janims tagi KCP Nando Nanto Kibaga Marilena Imphal West District Police na lokatpa section thawrang manung sanna ngasi Imphal East Commando gi team na ASP Zoge Sandro Hawism IPS ki makhada Sawalmang Police Station gi manung san manong sumbilista thibo ma kitabak sathakre Additional ASP Operation Tis Kristatombi gi kaman makhada akhanaba commando team amana ngasi ayu pung manga min tara manga dagi pung tar ko min funga fawba sathaki ba thibo ba aduda mafam adugi mioi mafutra manga verification tauki bagaluna bail out ahum amadi non residents ani phagat khre hairi State Platform of Disabled People's Organization Manipur SPDPO amadi Disabled Development Association Manipur damna sinduna disabled singi oiba press meet kam discussion pangthokre ngasi Manipur Press Club ta pangthokiba press meet kam discussion aduda disabled singi aifanaba MPLA DSF sathanba amadi lakleba Lok Sabha me khalga marilena political party singi manifesto form matamda disabled singi aifa thorang sing yahonnaba wafam kaya su khanaki
Umanglai Kanbaluf Ukalamadi Ipu Lamyanba Anina Kusamnaduna Lamdam Masigi Maruiba Lining Singda Lifam Singda Pena Yakairul Sandokna Mars Kontramato Mike Yentolagani Haina Zirulaman Heidi. Namid Hum Nistum Satagada Manipur International Symposium on Dance and Music Nursing Governor Dr. Nazma Haptulana Manipur University Centenary Hall the Hodokre. Hariba Thoramasi Indian Council for Cultural Research Relations ICCR Regional Office Silong Loinan Department of Dance and Music Manipur University Amadi Manipur University of Culture Puna Kusam Nadu Sinmane Symposium Masida panel discussion dance Amadi music Matang the lecture come demonstration Pangtokane Thoramasida Governor Dr. Nazma Haptulana Hai Pangtok Liba Symposium Masina Lamdamasi the Ladiba Artist Singi Marakta Cultural Exchange Tobamadi Wakal Taminaduna Naksinabagi Sang Hengala Lagani Lunan Lamdamasigi Mahiru Singa Mapalam the Lakliba Masak Nairab Artist Singa Unaduna Ahen Wakal Loksing Pibangam Lagani Symposium Masigi Lucian Bagi Thoram Labatang Kuntrada Palace Compound the Labor MSF DS the Pangtokani. Housing Matang Side Matang Lozage Break Matunda PHC Nongpok Sengmaida Night Service Laitabagi Quisang Miamna PHC Asi Solon Sinduna OPD Yauna Makal Kudimaki Servicing Tingjilobagi Pau Amadi Manipur Masamaling Tonga Tomi E Pau Sing Putin Laksage Impact this book. Breaking Matunda Taran Oxide Hosi Makata Pauda PHC Nongpok Sengmaida Night Service Laitabagi Quisang Miamna PHC Asi Solon Sinduna OPD Yauna Makal Kudimaki Services Tingjilure. PHC Asida Matam Quinadagi Night Service Lectrabadagi Mayokta, Mera Pibising Nesa, Nongpok Sengmai, Amasung Socialist Student Union of Manipur SSUM Ga, Loina the Solon Silubani. SSUM Secretary General, Busal Longzam na Fongdorapada, Mamang the Su PHC Asi, Mera Pibising na Lun Silubani, Adabu, Mera Mailaba Singna, Night Service Leragani Hybagi Tajaba Pirapadagi Matam Karaki Oina, Komtok Lubani. PHC Asigi Akoiba the Lady Bamiamna, PHC Asida, Night Service Laitabadagi, Ana Layangi Lamda, Kodong Sadabakaya, Mayuk Natuna Laki Bani, Nakalamuramda, Kendra Sigi Minister na Miamga Unaramdana, Lunsiliba so Tugaiduna, Sang Lubadaki Miam Irang Horatuna, so Tugaiba Madi, Miam Iho, Tawaidabaki Damakta Lali, Hijagadabani Haiduna, Irang Horaki, Lunana, Police na Mob Control Tauduna Irang Laksinki. CMO Tauba Laktuna Miam Wadi Sandaraba Matung Nasidagi PHC Asigi Award Payang Silagani, Night Service, Hauragani, Haibagi Tazaba Pibadagi Konzanga Handoki. All Manipur Minor Irrigation Department Employees Association Gilamjing Makada Haukiba February Kuntarukta gi Hauduna Worksars Employees Singi Tha Nipangi ROP 6P gi area Pito Haina Talakiba Dimana Department Secretary Amadi Chief Engineer na April Tha Fauba Ngaina Bakangalapadagi Sidin Protest ki Kongjangadu Handokre. Water Resources Department Zone 4 Bisnupur da matam sang na tabak taurlaba Worksars Amadi Master Role Employees Singi Pipam Topa Thagi Tolo Fazinduna Thamliba Department Adugi Executive Engineer ke Ganesur gi mathakta lengak ne excel lokot piu hairakli Department Adug Office da Paumis unabada Master Role da tabak tauriba RK Dhirena Employees Sing Asigi Tha Tarahum de ke Tolo Pito Haiduna Strike Tauduna Laki lengak na Tha Tare ke Tolo Senpam Hana Piragi Haiduna Zone Adugi Executive Engineer ki UCO Bank Account Sale Hablaki Employees Sing Account da Happy Bagi Mahuta Masagi Lanai Senpam Gum Pazinduna Thamaki Tabak Asi Lengak na Puning Sing Sin Biu Highness Appeal Torkli. Akogi Maski Tang Tratrukta Election Toe Adu Ngasi Tang Kunipan Yore Haujibak Tolo Pibizere. Pitu Piu Masi Masana Tobun Toba Tabak Nehabanida. Asim Mamanga Akoina Koyatung the Darna Kaya Tobuna. Akogi Department Kunja. Upon Boina Torganda, Masi Loina Manipur Department Ataki Loina Kunji Panga Akogi FCD 4 Sida Pangdale Marie Nava Akogi Simjana Lokot Pike Habra Minister Singna Lokot Pike Habra Mon excellent. Midday Meal Workers Union Manipur na Manipur gi pitok ta naleriba thagi honorarium athoba matana pitok piu haini union hasina union asina sinduna nomagi oiba convention manga simai press da pangthokre convention adu gi mangwina na pangmi sing unabada union asigi president Y Indrani na fongdurapada tha amada yamdrabada numit kunni midday meal gi sak thongi aduga honorarium na tha amada subnatagi lupa lisingama khak phangi Pikraba honorarium asi phawa matam sana pitok tabana maram oiraga awaba madi khodong sadaba kaya mayonare amadi honorarium pitok pada
Imphal West District khaki tongana pitokpa tawbigano district khudimak ta leriba mid day meal worker khudimak phangnana ba punna pitokpi haina mainaba singi puning sing selakli Assam da niyom lana sangsilubadagi matam kuina TS jail da sahi taruk lairuraba royang ahum Myanmar kusinakre imung amatagi miyoy ahum adu Sonepur district ki DS Sada Alina Lusingba Nupi Police Sing Yauba Kangbu Amana More Tamna Puraki Rohingya Ahum Adu More Police ki Kangbu na Indo Myanmar Friendship Gate number 1 da Laiba Myanmar gi Immigration Office Phawba Sanminadu na Kusinaki Kusinaba Adu Paulo Basalu report sing da DSP Sada Alina Matak Thongba officer sing na Pautak Pirapagi Matungina Rohingya Sing Adu gi video number Maming Matha Lauba Ating Piraki Hairi Myanmar da Kusinnakraba Rohingya Ahum Adu Myanmar gi Arkan State tagi Iman Hussein sayang kay mga amasung maki say kunitoy suraba masano pamasung say tarani pa ngari ba masano pigani say sige hoki ba January thagi ahu ba sarukta imong asimak kimiyoy mga amasung Myanmar da hanap kusinnakrabani Eternal Life Search International ELCI amasung Department of Psychiatry RIMS anina puna kusinaduna puna sinduna numit ini subna satagadaba seminar ngasidagi haudokre ELCI gi mapaluk suba foundation diega marilena abstinence possible a holistic approach to intervene alcohol and drug dependence high bahiramda new second Imphal new Lambulenda Baptist Church ta pangthokiba ngasigi tharum aduda Catholic Medical College ki consultant Professor M Akshay Kumar Eternal Life Search International ki senior pastor Reverend Dr. S. Lalpi Vaifai amasung Department of Psychiatry RIMS ki Associate Professor Dr. S. Gojendron matang sidna behavioral modification from alcohol to pastor amasung pharmacotherapy and OST high hiram singda wangangki alcohol amadi drug dependence ta leiriba adugum citizen sing sikarmaina khoina mokhoi recovery toba yagani haibagi holistic approach hoina sinagadaba se pharmacological psychological amadi spiritual gi ahum asigi apunba akhoi saruk yaraga chatminaraga rehab center director oiba alcoholic tigi pastor olakraba adugum recovery citizen singna mokhoi gi life testimony ga loinana isa chaba amadi kunai se leiriba akhoi gi tungan ba drug addiction asi recover tobagi pamai ama oina masi paikhatnabagi damak sensitize townabagi damak church leader community leaders professional social worker amadi ngasi rehab center degi function ni miyam ama laga asigi 2 days program asida punna akoi saruk yaminarga ngasi degi apunba khompham amada holistic approach ta nisha chaba singa se praibo moi se recover toba yage habagi pamai ama thibagi khongthang ahan boina koi lokachabani hingnabagi damak khwaraban ima kaithel da chak thongduna sinpamuna ledibi ima singa ngasi Kurai Assembly constituency gi MLA Susindro Elias Yaimaga unaduna kaithel phamada thengnab awanungai gi matangda wari sanakre Imphal City ki yamna maru oiriba kaithel ama oiriba ima kaithel ke kaithel number 1 gi Saphuyon phamda leiba sak hotel amada sangduna MLA asina hotel adida thongma saki mahau tangki tungda MLA yaimana mahaki kongsat adu lenga ki policy amagi makhada lakpa nate miyang gi bihut ama oina kaithel phambi ima singa unaduna wari watai sanana bagi damak laki bani haina phongdoki maru oina dum kaithel gi awar pa singse adum ai arapu khuding gi dum moyi demand sing adegi problem sing leiba matam da so aingonda dum haire do angam ma theng haideng dum pange hoju pawda aduga maruoina si employee si yam pi khajane moi jo do kaithel gi leiriba hoju moi gi committee sing haigadra apun ban pi sing myam jo dum hoju ai bu so dum wari sana se na haire hoju marakta he smaina la hoju media gi chinau sing si yam saaf oi haitare ai hek la hoju smaina media sing je de thengna bu yam noi outer so inner so dum almost tawani na khale dum people sing support lei Financial inclusion ye matang da nomagi oiba awareness program mangasi Imphal West ki Sagolmantera sapam lekai da pangthokre haiba program asi India government ki Ministry of Electronics and Transformation Technology na lekai asibu digital village oina khalakpagi sarkam oina pangthokpani lekai asida leiba juvenile club ki sanglel da pangthokiba awareness program aduda ICDFC Bank ki senior manager RK Priyogopal amasung masak naiba resource person singna financial inclusion gi matangda wangangki
Banking ki lamda miyamda hena khodong saba pinabagi wakhalonda ICFC bank ki masaloi sanga mangasi uripok mayale kaida hangdokre bank asigi lamfel pat branch oina nauna hangdok kibagi thorum adu ICFC bank ki circle head Ambaris Kausal Rims ki director Dr. A Santa masung NHM ki mission director Dr. S Manikanda su sarwiyaki Women's Against Crime WAC na thamkiba athingba singna maram oiraga yausang kumai ki thabalda thokanindaba thaudok thokide yari pok sandra khongi misi amasung ullawgi thaudok awangma thakta yaning di haina WAC gi secretary Robita Leimana Fongdorakle Kansipuda Leiban nupi lup asig loisang da pangthokiba pawmi sungunabada Robita na lup asina thabalgi matang da thamkiba athingba singbu sawat piduna lekai gi maira paibi amadi club singna asoba thaudang lobiduna section na ngak senbadagi khongtang asi sauna mai pakpa ngamkibane nakala moramda yari pok sandra khongdagi nupi masa amabu mayum palaba nupa amana pakhang saduna nupi oibigi ikai khona bamangalaba matungda minung silaitana halambagi thaudok asi yamna kan yaning di haike Tabal yauri berkait lay habadu duna tabal jina maram warga nupi masa ama tabal mafam dai kautoga dai tabal da khangna banu pana kautoga rep tau piramba dai ding hundok piram phatta thabak amata nupa sing na su taudre nupi sing na su section minare masi ma khoi yam nungai jai aduga masi gi credit la si khoi gi Manipur sintong na laiba maira pai bi club ta khoi pijari ma MBS farm da thas ke kuni thoda masak nai ba yaitung phamdong ba amagi loina bi yauna film star model amasung pakhang leisabi kayana sana yunaiduna na teisa da bamong da pangthoki bi sei nomai ge thoram adubu sillang ki ba KI by ningthibi amadi nagamapa da leiba ningthibi collection gi mathakta makhatana social event sinbada MSU MSF KC amasung suki apun body oriba zes CCMD Imalup Marina Matam Supiki Unating Matamkre. Loinana, Thoramasida Saru Yaki Bakodimakna, Numit Humnigi Manungda, MSU headquarter the Laktuna, Wakal Taminaba, Kangalakli, Hiramasiki Matang, the Nasinungtil, MSU headquarter the Joint Students Coordination Committee, JSCC, Poire Lemarol, Maira Pai Abba Manipur, Kangla Mai. Kilamasung Situagi, Lusingba Singapore, Sing Unabadu Wafamasi, Zes, Sisigi Wangaloi, Ngariamba Milana, Fondo Kibane. Milana Makataradun Isai Nomai giving the Satagiba Tong Adamak Kunai Asibo, Mang Nana Sinbani, Madagi Matakta, Haurak Liban Nupimasa, Nupamasa, Singi Lamsa Sazad, Mang Nabani Haina, Lawi. Thodo Sigi Matang da KI by Ningtibi Gimapu, Sylvia, Nairanga Mamasung, Ningtibi Collection Gimapu, Bimolata, Haidi Bama Masa Ani Asiga. JS CCM di Imalup Mariga Wari Sanakre, Madugi Matungina, Makhatana Kunai Asida, Akaiba Pigadaba Taurum Sing Sinbagi, Ating Batambada, Makoi Masana Yajare, Luinanam, Taudosi the Yauruba, film star, Modelamadi, Pakang Sabi Kudimak, MSU headquarter, that Laktuna, Wakal Tamina Gadabani. Amuram the Horak Limanahas single Lamsat Manga Daba Isai Nong Mayamadi, DZ Tawada, Palibalenga Asinasumiyeng, Sangbiu Hainasu, Mang Apil Taurakli. Lamsata di moral orakna bung khona pada chauba mating pangi ba sigumba event ase sinbagi damakta kai vai ningthibi amadi ningthibi nagama palase hariba sigumba event sing loina na social events amata matam chupagi oina sinba yadaba yahandaba loina na hariba wafam ase organization form ani sigi khogi proprietor ngairambam bimolata ningthibi gi proprietor aduga ngairambam Sylvia kai gi proprietor ani ga punna khoi malup sing mahilup sing ga wakal taminara kana makhoina su sinjar roi habagi wafam adu thamgare event adu da saruk yakhiba punamak nupi punamak akhoi malup mari mahilup mari ga punna ngasi dagi hawraga numi humni gi manung da akhoi ga wakal taminana ba unanaba gi mikup lobiyo amasida sida lumna lawdadana unabagi matam se lobi da ba tarage maduda laipak miyamna pirakpa wayel da masana Pawmisku Nabadur Saryakiba, Poire Lemarol Marapai upon Manipur President Ima Mem Sobina, Haikibada, Sana Yunaiduna, Satakiba Taudok Adu the Sienaba, Musing Public Mahuta, Mara Laitaba Ulogi Mukara, Police na Fadun FIR Panmaki Tawangasi, Condemn Tawi, Atomamatamda, Langak na Mara Libasing, Fagadabani Suhaiki. You Yoliba, you Toriba, Ben, the Yauriba Nupanopi.
ꯑꯣꯛꯇꯕꯤꯁꯤꯡꯗꯨꯗꯤ ꯐꯥꯗ꯭ꯔꯒ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ ꯃꯗꯨꯗ ꯌꯥꯎꯕ ꯒꯥꯔꯤ ꯊꯨꯒꯥꯏꯅ ꯊꯥꯕꯤꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯁꯨ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯣꯏꯔꯕ ꯏꯚꯤꯜꯁꯤꯅ ꯁꯨꯝ ꯁꯧꯒꯠꯂꯒ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯅꯤꯅ ꯈꯪꯗꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯗ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯑꯗꯨ ꯂꯧꯈꯠꯀꯅꯤ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯇ ꯄꯜꯂꯛꯇꯕꯁꯤꯁꯨ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯑꯃ Kanglei ina thang ta sindam sanglin gi sahi asi anoba protection kabui khausa ngasi konthau zamda iba free progress academy utkre Kanglei ina thang ta sindam sanglin gi anoba protection kabui khausa gi matangda lubasagi matangda president L ibungo masa maitein haikibada kabui khausa si taibang mapuna taibang asi sem haurakpada taibang sa sing asi Khangjan Hongnaba, Koro Amadi, Malim Anigi Wari Takpa, Akhanaba, Kausarol ni Haiki. Hojik oiriba akhoi iramdam asida leiriba akhoi inat asi malem gi mafam kaya da santokna khre amoromda tawbadi hariba akhoi inat asi ngasi phawbada sandokpa matamda ayana thudungna haijaring badi hawalaliba satran harol khudimakta maruina nupi singda emphasis pinning maramde matam asi akhoi iramdam asi thudungna matam ga chunadraba afaba iramdam oiraktraba samna harabada afabada lothiba hatta khudimangna tongthok aba matam asida masa masa ngathok janaba asigulaba mahi asi ayana satran harol singda mahi asibu han tamanjani ngasigi horokliba agang khudimangna asigulaba mahi asibu jokhat piu Housing asi sanabagi pauda Imphal district amasong Thawal district anina ani suba governors trophy state level mukna kangjai tournament ki final na ba taunaragani Imphal gi mapal kangjai bungdang asi sanakiba tournament asi ahanba semi final da Thawal district na Kaksing district pa panjal tar mari da maiti pa piramlaga final samungam kibani Sathariba mungna kangjai tournament asi ngasi sanaki bani suba semi final dana Imphal district na Imphal West district pa panjal taramari ahum da maiti pa bibangam ki All Manipur mungna association gi miyang makhada Krida Bharati Manipur na sinduna knockout basis na sathariba tournament asida Imphal West district Imphal East district Bishnupur district Kaksing district amasong Thawal district ki team sing na saruyari hayang tournament asige final match sanaragani Ani suba MCA Luang Pokpa T20 cricket tournament trophy gi makha taba match sing sanaragani hairi Kodong sada bamaram karadagi matam kara sanaba lepluraba cricket trophy gi ahanba semi final da cyclone thangmai banamasung traw kwa kritelga ani suba semi final dana model club singa makhamadi Siam Kagen Pali Anina Task Kontrama to the Lang Tabal Park ground the Lamba Taunaragani Haidaman Cricket Association is a second manager na Tatorapa Sierra Kangalakli Trau FC Kwakatel Hompamato Suba Sar Susan Singh K CSI CBE Memorial Football Tournament ki quarter final Sankre ngasi Kumalampak Stotraf Ground Sanakiba Tournament sig aroiba pre-quarter final gi match aduda Trau FC Kwakatel na KFC Bishnupur Panjal ani amada Mighty Bapiki Tournament sig quarter final Sankraba Trau FC Kwakatel gi sanaroi Prince Will Imeka masung Mayo wa Olele ani na match asigi Kuntarin amasong putaruk sa minute sing the Panjal amamsan kibagalunana tournament asidagi mapan thokraba KFC Bishnupur gi amatangari ba Panjal aduna match ki nipumapan sa minute sing the S Sabina sanki Manipur gi miyamna father of the modern games of Manipur haina singthana riba Sursan Maharaj ki mingda All Manipur Football Association na Lisingama Samapan Yankay dagi hauna lisang sina pang tokton lag ni Buffalo tournament sida mapalam gi football team ani yauna lamdam sige football team kumapan punna team kontramato ina knockout basis da lamba taunari bani hayang tournament sige match lairoi thas ki kontra da sanagadaba ani suba quarter final da mapalam gi team ama oriba Levan FC Silong amasung Trau FC Kwakatel ani lamba taunaragani Manipur ki puwarit ahan bo oina hawam busanna Junior Wimbledon Tennis Championship 2019 da saruyaragani Uripok Sorban Tingel da laiba Aitzun Zenta masung ratna mayang mamani ki masanupa hawam busan hauzik Lamphel pata laiba Kendriya Vidyalaya School da class 9 tamliba mahirui ama oibagalina chaliba sahi asida Mumbai da pangthokiba Humpumari Suba National School Games under 14 Boys Tennis Championship amasung All India Tennis Association gi makada Navi Mumbai Sports Association sinduna pangthoki ba kuntaruk Suba under 16 Boys All India Ranking National Series ani asida champion oiba ngamkibani
Sayasigi Mars Taramato ki Taratak Faba Sandigar Lawn Tennis Association Siduna Sandigar Club Sector 1 grass court pang tokiba Road to Wimbledon Junior Master Tennis Championship aduda India gi oina ring Tarataruk Faba gi Manugaleba Sanari Tarataruk na Atoyen Tanakiba aduda Sanari Asi Saruyaki Championship aduda India gi oina ring manga the lady Manipur gi Mapari Hawam Busanamadi India gi ring 1 the lady Ayusman Algeria qualify oiduna say asid England na yumbu oiduna pang to kadaba malem gi maming ledaba Wimbledon Tennis Championship ki sarugam oriba Junior Wimbledon Tennis Championship ta saru yagadori Manipur ki tanglaba sanari asina tennis masana gi lamda NIS Grade A gi oza yambem Lilenji amasung tourism brozen ani gi makhada masana tambahor ki bani Aina sana hausa pade 2014 dagine ai chehi nipan suba kanda ai sana dream mamangda hana badminton ka kana sana jara medium college ta koi daugi yamba se hana tennis sana jaramba mana pusan bira khemne somda ade ma pusan girakta ai sum badminton ka khadum mana bagi sum aingonda su pam gi bai tar pam se sum tha hom kita su rangai da ai tournament ma yawa tournament si sum ka bai tar third gumba ta adagi sum aingonda sum nungai jarak poma phaw aina ngasi sabu yaujare ise aigi family aigi oza aigi colleagues aigi senior adagi akoi Manipur gi association gi senior adagi moi ma'am sina aigi mateng am pangbi gi adagi support chom tawbi gi international the platform da khwaidagi ke hatare yamna special oina khanaba game ne ado Manipur da khitang iwat wat padawna di ui maram di kai no harga khoi mayam sina uri se paisa yam sangbagi wakhal da khanba ado paisa aina haijaning badi paisa chang sanu mi se phawbu phawraga di sponsorship lakani ado sponsorship che once phangta di magonda paisa changbodo phanam recover tobanga makani ado dagi di ma se elite level da professional level da sangraga di sangriba paisa mam do loina ma hanjalakani di se profession oina kumdaba matamda lawn tennis se kaigumba ina phawgita di kemta mangningai leite na haijaning Loshilakpada maru paw mohana Pratesuba Lok Sabha Mikhala Sida Bot Thadaba Yaraba Manipur ki oina apun bota masingasi lak tarama polising yang kemapan ga sabri kumapan ni haina Sip Electoral Officer Manipurna kangalakli Lok Sabha Mikhala Sida Manipur ki damak Central Armed Police Forces ki company में फुदरा सिजनगदौरी या स्कूल में सुंग सोसाम एस्टेंट कंस्टिट्यूएंसी दा नुपी सिक्योरिटी सिंखक्तना ngak semgदौरी Vote Fangnanaba political party singna political conference pangthopa haure ina Manipur parliamentary constituency ki BJP ki mere RK Ranjan ki sunga sidagi political conference pangthopa haure Thawal district Salungpham Kang Thoksau da Laiba Salungpham High School gi administrative block yauna ka taret maina to sakre lupa lakh kundagi kuntra phawb gi man sang sing mang ta kre Amasung Manipur ki puari da ahanba oina Junior Wimbledon Tennis Championship 2019 Uripok Sorbon Tingel dagi hawam busan saru yargani